ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯉꯁꯤ ꯍꯦꯜꯂꯣ ꯒꯥꯏꯁ ꯉꯁꯤ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯃꯁꯤꯒꯤ ꯄꯨꯔꯛꯏꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯖꯣꯒ꯭ꯔꯥꯐꯤꯒꯤ ꯆꯦꯞꯇꯔꯗꯒꯤ ꯖꯣꯒ꯭ꯔꯥꯐꯤꯒꯤꯗꯒꯤ ꯑꯦꯁꯤ ꯇꯥꯏꯞ ꯀꯣꯏꯁꯟꯅꯤ ꯅꯩꯅꯒꯗꯕ ꯇꯣꯄꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯒꯕꯔꯃꯦꯟꯅ ꯀꯔꯤ ꯀꯔꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯍꯣꯡꯕ ꯀꯔꯤ ꯀꯔꯤ ꯊꯝꯃꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯍꯣꯡꯕꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤ ꯊꯝꯃꯤ ꯃꯗꯨꯗꯣ ꯁꯨꯒꯥꯏꯅ ꯇꯥꯛꯎ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯤ ꯏꯪꯂꯤꯁꯇ ꯑꯝꯇ ꯄꯥꯁꯤꯀꯣ explain 5 technological reforms taken by the government to increase agriculture production agricultureꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯄꯣꯠꯊꯣꯛꯁꯦ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯀꯔꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯊꯝꯃꯤ ꯃꯉꯥꯈꯛ ꯄꯤꯗꯨꯅ ꯇꯥꯛꯎ ꯍꯥꯏꯕꯅꯦꯕ ꯀꯣꯏꯁꯟꯁꯤꯅ ꯅꯩꯅꯔꯤꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯁꯤꯅ ꯁꯤ ꯔꯤꯂꯦꯇꯦഡ് ꯂꯩꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯃꯉꯥ ꯊꯝꯃꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯕ ꯄꯣꯠꯊꯣꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯅꯩꯅꯔꯤꯁꯤꯀꯣ ꯃꯔꯝꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯩꯈꯣꯏ ꯆꯤꯟꯐꯥ ꯄꯪꯄꯨꯗ ꯄꯨꯕꯒꯤ ꯀꯟꯁꯦꯞꯁꯤ ꯅꯠꯇꯕꯗ ꯀꯟꯁꯦꯞ ꯑꯣꯏꯅ ꯕꯥꯏ ꯍꯥꯔꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯟꯁꯦꯞ ꯑꯣꯏꯅ ꯋꯥꯈꯟꯗ ꯑꯣꯏꯅ ꯆꯨꯖꯤꯜꯂꯒ ꯊꯝꯃꯤꯁꯦꯕ ꯑꯗꯨꯅ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤ ꯀꯩꯅꯣ ꯍꯥꯟꯅ ꯌꯦꯡꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯧꯎ ꯁꯤꯡꯎꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯩ ꯑꯗꯨꯅ ꯁꯤꯀ꯭ꯋꯦꯟꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯁꯟꯗꯣꯛꯆꯒꯦ ꯑꯩꯅ ꯑꯗꯨꯒ ꯅꯤꯡꯁꯤꯡꯅꯕ ꯉꯝꯅꯕꯒꯤ ꯁꯛꯇꯤꯗꯣ ꯊꯝꯁꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯁꯦ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯀꯩꯗꯧꯒꯦ ꯂꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯂꯝꯁꯦ ꯍꯥꯟꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯧ ꯎꯕ ꯃꯇꯝꯗ ꯂꯝꯁꯦ ꯂꯧ ꯎꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯁꯦ ꯍꯥꯟꯅ ꯈꯣꯏꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯂꯧꯁꯦ ꯈꯣꯏꯗꯣꯛꯑꯅꯤ ꯗꯥꯏꯒ꯭ꯔꯥꯝꯁꯤꯗ ꯑꯗꯨꯝ ꯎꯔꯅꯤ ꯂꯧꯁꯦ ꯍꯥꯟꯅ ꯈꯣꯏꯗꯣꯛꯑꯅꯤ ꯂꯧꯁꯦ ꯈꯣꯏꯗꯣꯛꯑ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯁꯤꯗ ꯈꯣꯏꯗꯣꯛꯑꯒ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯏꯁꯤꯡꯁꯦ ꯊꯥꯖꯤꯟꯗꯣꯔꯤꯕꯅꯤ ꯀꯣ ꯑꯦꯅꯤ ꯃꯐꯝꯁꯦ ꯁꯦꯝꯗꯣꯛꯑꯕ ꯃꯇꯨꯡꯗ ꯏꯁꯤꯡꯁꯦ ꯊꯥꯖꯤꯟꯗꯣꯔꯤꯕꯅꯤ ꯄꯣꯠꯁꯦ ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯆꯪꯕꯅꯤꯅ ꯃꯈꯥꯁꯦ ꯆꯣꯠꯍꯟꯕ ꯑꯃ ꯆꯪꯕꯅꯤꯅ ꯐꯧ ꯑꯣꯏꯅ ꯌꯦꯡꯉꯁꯤꯀꯣ ꯐꯧꯒꯤ ꯑꯦꯔꯤꯌꯥꯗ ꯌꯦꯡꯉꯁꯤ ꯐꯧꯁꯦ ꯍꯥꯟꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯍꯥꯟꯅ ꯊꯥꯖꯤꯜꯂꯅꯤꯀꯣ ꯏꯁꯤꯡ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯔꯅꯤ ꯑꯩꯈꯣꯏꯅ ꯈꯥꯏꯔꯒ ꯂꯣꯏꯔꯒ ꯃꯇꯨꯡꯁꯤꯗ ꯄꯥꯝꯕꯤꯁꯦ ꯊꯥꯗꯣꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯒ ꯃꯔꯨꯁꯦ ꯍꯨꯟꯗꯣꯔꯤꯕꯅꯦꯕ ꯐꯧꯁꯦ ꯍꯨꯜꯂꯕ ꯃꯇꯨꯡꯁꯤꯗ ꯐꯧꯁꯤꯅ ꯍꯧꯒꯠꯂꯛꯑꯦ ꯐꯧꯁꯤꯅ ꯍꯧꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯆꯪꯉꯤꯀꯣ ꯏꯁꯤꯡꯁꯦ ꯆꯪꯕꯅꯤꯅ ꯐꯧꯁꯤꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯋꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯂꯝꯁꯦ ꯍꯧꯖꯤꯛꯁꯦ ꯂꯩꯍꯥꯎ ꯂꯩꯔꯛꯇꯕ ꯑꯗꯒꯤꯗꯤ ꯐꯔꯛꯅꯕꯒꯤ ꯐꯧꯒꯤ ꯄꯥꯝꯕꯤꯁꯦ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯩꯍꯥꯎ ꯍꯥꯞꯇꯣꯏꯅꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯥꯞꯇꯣꯏꯅꯤ ꯍꯥꯞꯄ ꯃꯇꯝꯁꯤꯗ ꯀꯝꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯍꯧꯒꯠꯂ ꯆꯥꯎꯈꯠꯂ ꯉꯥꯁꯦ ꯃꯁꯥ ꯃꯔꯦꯡꯁꯤꯡꯁꯦ ꯐꯖꯅ ꯐꯔꯅꯤ ꯐꯔ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏꯅ ꯀꯛꯊꯠꯂꯒ ꯐꯧꯁꯦ ꯌꯩꯗꯣꯔꯤꯕꯅꯤ ꯐꯧꯁꯦ ꯌꯩꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯈꯠꯀꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯒꯣꯗꯥꯎꯟꯁꯤꯡ ꯒꯚꯔꯟꯃꯦꯟ ꯂꯩꯈ꯭ꯔꯗꯤ ꯃꯤꯗ ꯄꯤꯈꯤꯗꯣꯏꯅꯤꯅ ꯑꯗꯨꯁꯨ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯒꯤꯀꯣ ꯀꯔꯤ ꯀꯔꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯅꯦꯀꯣ ꯔꯤꯐꯣꯔꯝꯁ ꯍꯥꯏꯁꯦ ꯉꯁꯥꯏ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯗ ꯑꯍꯣꯡꯕ ꯊꯝꯒꯗꯒꯦ ꯀꯩꯒꯤꯗꯃꯛꯇ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯧ ꯎꯕꯁꯦ ꯀꯃꯥꯏꯅ ꯎꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯁꯤꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯧꯔꯝꯕ ꯑꯃꯒ ꯒꯚꯔꯟꯃꯦꯟꯅ ꯏꯅꯤꯁꯤꯌꯦꯇꯤꯞ ꯇꯧꯔꯒ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯊꯣꯛꯑꯒ ꯄꯣꯠꯊꯣꯛꯁꯦ ꯍꯦꯟꯒꯠꯅꯕꯒꯤ ꯇꯧꯕ ꯊꯕꯛ ꯑꯃꯒ ꯑꯍꯥꯟꯕꯁꯤꯡꯁꯤꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯧ ꯈꯣꯏꯕꯁꯤꯗ ꯀꯩꯗꯧꯕꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯟꯅꯒ ꯈꯣꯏꯔꯝꯃꯤꯀꯣ ꯁꯟꯅꯒ ꯈꯣꯏꯗꯅ ꯑꯗꯩ ꯃꯤꯅꯒ ꯂꯩꯕꯥꯛꯅꯒ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯒꯚꯔꯟꯃꯦꯟꯅ ꯄꯨꯊꯣꯛꯑꯒ ꯀꯩꯗꯧꯋꯤ ꯇ꯭ꯔꯦꯛꯇꯔꯁꯤꯡ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯒꯀꯣ ꯑꯅꯧꯕ ꯀꯩꯅꯣꯁꯤꯡꯁꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯁꯤꯖꯤꯟꯅꯔꯒ ꯄꯨꯊꯣꯛꯑꯦ ꯂꯧꯁꯦ ꯊꯨꯅ ꯈꯣꯏꯔꯦ ꯃꯇꯝ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯧ ꯃꯌꯥꯝ ꯈꯣꯏꯔꯦ ꯍꯥꯟꯅꯗꯒꯤ ꯆꯦꯟꯖ ꯇꯧꯔꯛꯄꯁꯤꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯅꯣꯡꯅ ꯉꯥꯏꯔꯝꯃꯤꯀꯣ ꯑꯍꯥꯟꯕ ꯃꯇꯝꯗ ꯅꯣꯡ ꯌꯥꯝ ꯇꯥꯕꯅꯤꯅ ꯌꯥꯝ ꯐꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯅꯧꯕꯁꯤꯗꯗꯤ ꯃꯇꯝꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯤ ꯈꯪꯗꯦ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯒꯤꯗꯤ ꯏꯁꯤꯡꯁꯦ ꯐꯪꯉꯛꯇꯕ ꯂꯥꯛꯑꯦ ꯑꯗꯨꯅ ꯏꯔꯤꯒꯦꯁꯟ ꯍꯥꯏꯕꯁꯦ ꯄꯣꯠꯁꯦ ꯗꯔꯀꯥꯔ ꯂꯩꯔꯛꯑꯦ ꯑꯗꯨꯅ ꯏꯔꯤꯒꯦꯁꯟꯁꯦ ꯅꯣꯡ ꯈꯛꯇꯪ ꯉꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯦꯅꯦꯜꯁ ꯇꯧꯔꯛꯄꯀꯣ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡ ꯐꯪꯅꯤ ꯍꯥꯏꯅ ꯋꯥꯇꯔ ꯁꯦꯠ ꯄꯝ ꯁꯦꯠꯀ ꯃꯌꯥꯝ ꯊꯥꯗꯔꯒ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯥꯗꯔꯒ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯍꯨꯝ ꯁꯨꯕꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯧꯁꯤ ꯆꯪꯉꯤꯗꯅ ꯐꯧꯁꯤꯗ ꯑꯃꯨꯛ
ꯃꯈꯜꯁꯦ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯔꯛꯑꯦꯀꯣ ꯃꯔꯝꯗꯤ ꯑꯐꯕ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯐꯧꯀꯣ ꯃꯌꯥꯝ ꯄꯣꯠꯊꯣꯛꯁꯤꯅ ꯃꯇꯝ ꯇꯦꯟꯅ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯅꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯁꯤꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯃꯣꯏꯅ ꯑꯗꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯆꯪꯗꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧ ꯐꯧꯁꯤ ꯊꯨꯅ ꯍꯧꯒꯠꯅꯕꯒꯤꯁꯨ ꯑꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯁꯤꯠꯁꯦ ꯄꯨꯊꯣꯔꯛꯑꯦ ꯁꯤꯠꯁꯦ ꯄꯨꯊꯣꯔꯛꯄꯗꯒꯤ ꯉꯁꯥꯏ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯁꯤꯡꯁꯦ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡꯀꯣ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯀꯩꯅꯣꯒꯤ ꯀꯥꯎꯗꯪꯗꯒꯤ ꯑꯗꯒꯤꯗꯤ ꯁꯥ ꯁꯟꯒꯤꯗꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯅꯠꯇꯕꯗꯨꯁꯨ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯍꯧꯔꯛꯑꯦꯕ ꯄꯨꯊꯣꯛꯑ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯤꯅ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠꯂꯒ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗꯒꯤ ꯌꯩꯕꯒꯤ ꯃꯤꯅ ꯇꯧꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯒꯥꯔꯤꯁꯤꯡꯀꯣ ꯁꯤꯁꯤꯅ ꯆꯤꯡꯉꯒ ꯄꯨꯔꯒ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯒꯥꯔꯤ ꯑꯆꯧꯕ ꯇ꯭ꯔꯛꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯄꯨꯂꯞꯁꯦ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯒꯔꯃꯦꯟꯅ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯈꯠꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯔꯤꯕꯣꯂꯨꯁꯟ ꯀꯣ ꯒ꯭ꯔꯤꯟ ꯔꯤꯕꯣꯂꯨꯁꯟ ꯍꯥꯏꯕ ꯊꯕꯛꯁꯦ ꯂꯧꯈꯠꯂꯛꯑꯦ ꯍ꯭ꯋꯥꯏꯠ ꯔꯤꯕꯣꯂꯨꯁꯟ ꯀꯣ ꯁꯤꯜꯚꯔ ꯔꯤꯕꯣꯂꯨꯁꯟ ꯑꯗꯣ ꯒ꯭ꯔꯤꯟ ꯔꯤꯕꯣꯂꯨꯁꯟ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛꯁꯦ ꯃꯍꯩ ꯃꯔꯣꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯀ꯭ꯔꯣꯞꯁ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯄꯅꯤꯀꯣ ꯔꯤꯕꯣꯂꯨꯁꯟ ꯍꯥꯏꯗꯤꯏꯍꯧ ꯑꯃ ꯍꯧꯔꯦ ꯁꯤꯁꯤꯅ ꯍꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯗꯀꯣ ꯃꯦꯆꯤꯟꯁꯤꯡ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯋꯥꯠꯂꯤꯕ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯆꯤꯡꯁꯤꯟꯅꯕ ꯁꯤꯗ ꯁꯕꯁꯤꯗꯤ ꯄꯤꯔꯒ ꯁꯤꯗ ꯄꯩꯁꯥꯁꯤ ꯄꯤꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯣꯠꯊꯣꯛꯁꯦ ꯍꯦꯟꯒꯠꯅꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯁꯤꯖꯤꯟꯅꯅꯕꯒꯤ ꯃꯣꯏꯅ ꯃꯦꯆꯤꯟꯁꯤꯡ ꯁꯥꯍꯜꯂꯒꯀꯣ ꯑꯗꯩ ꯍ꯭ꯋꯥꯏꯠ ꯔꯤꯕꯣꯂꯨꯁꯟ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯪꯒꯣꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯏꯍꯧ ꯑꯃ ꯍꯧꯕꯅꯤ ꯔꯤꯕꯣꯂꯨꯁꯟ ꯑꯗꯩꯗꯤ ꯁꯤꯜꯚꯔ ꯔꯤꯕꯣꯂꯨꯁꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝꯒꯤ ꯄꯣꯠꯊꯣꯛꯁꯦ ꯌꯥꯝ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯦꯛꯖꯥꯝꯗꯗꯤ ꯏꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ 10ꯒꯤ ꯃꯇꯝꯗ ꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯃꯈꯥꯗ ꯅꯝꯕꯔ 1ꯗ ꯏꯝꯄ꯭ꯔꯨꯞ ꯇꯨꯜꯁ ꯑꯦꯟ ꯃꯦꯀꯥꯅꯤꯖꯝ ꯉꯁꯥꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯍꯥꯟꯅ ꯑꯦꯅꯤꯃꯦꯜ ꯔꯣꯜ ꯋꯨꯗꯟ ꯄ꯭ꯂꯣꯠꯁꯤꯡꯁꯤꯅ ꯇꯧꯔꯝꯕ ꯍꯥꯏꯗꯤ ꯃꯤꯅ ꯆꯤꯡꯉꯒ ꯁꯥꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅ ꯁꯤꯜꯂꯦ ꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯃꯦꯆꯤꯟꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯔꯦꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡ ꯍꯥꯏꯗꯤ ꯂꯧ ꯃꯆꯥ ꯄꯥꯏꯕꯁꯤꯡꯁꯤ ꯁꯤꯐꯥꯎꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯧ ꯈꯣꯏꯕꯗꯨ ꯃꯇꯝꯗ ꯊꯨꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯦ ꯍꯛꯆꯥꯡ ꯋꯥꯗꯅꯕꯒꯤꯀꯣ ꯃꯣꯏ ꯒꯔꯃꯦꯟꯅ ꯇꯧꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯑꯅꯤꯁꯨꯕꯗ ꯏꯔꯤꯒꯦꯁꯟꯁꯤꯡꯁꯦ ꯄꯔꯁꯟ ꯍꯨꯏꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯚꯔꯁꯤꯡꯁꯤꯗ ꯍꯨꯏꯜ ꯑꯣꯏꯅ ꯈꯤꯜꯂꯒ ꯑꯩꯈꯣꯏ ꯁꯤꯅꯔꯥꯗꯒ ꯎꯔꯝꯒꯅꯤ ꯗꯥꯏꯒ꯭ꯔꯥꯝꯗ ꯁꯤꯗ ꯎꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯃꯣꯏꯅ ꯁꯤꯗ ꯊꯥꯖꯤꯜꯂꯒ ꯏꯁꯤꯡꯁꯤꯡꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯗꯥꯏꯚꯔꯠ ꯇꯧꯗꯣꯏ ꯐꯤꯜꯗ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯒ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯃꯁꯨꯡ ꯗꯤꯖꯜꯁꯤꯡꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯣꯇꯣꯔꯁꯤꯡ ꯇꯧꯔꯒꯀꯣ ꯏꯁꯤꯡ ꯋꯥꯇꯔ ꯄꯝꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯏꯁꯤꯡꯁꯦ ꯆꯥꯏꯔꯦ ꯑꯗꯒꯤ ꯁꯤꯁꯤꯗꯒꯤ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯂꯥꯛꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯁ꯭ꯄ꯭ꯂꯤꯡꯀꯂꯔ ꯑꯦꯟ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯂꯤꯡꯀꯂꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯁꯤꯡ ꯋꯥꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯅꯤ ꯍꯥꯏꯔꯒꯀꯣ ꯏꯁꯤꯡꯁꯦ ꯋꯥꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦꯀꯣ ꯑꯗ ꯁ꯭ꯄ꯭ꯂꯤꯡꯀꯂꯔ ꯍꯥꯏꯗꯤ ꯃꯊꯛꯇꯒꯤ ꯊꯥꯗꯔꯒ ꯍꯧꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯕꯔ ꯆꯥꯏꯕꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝ ꯂꯦꯇꯦꯁ ꯑꯣꯏꯕ ꯄꯣꯠꯇ ꯑꯗꯒꯤ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯏꯁꯤꯡꯁꯦ ꯇꯨꯞ ꯇꯞꯅ ꯇꯥꯍꯟꯕꯀꯣ ꯑꯗꯨ ꯇꯥꯍꯟꯕ ꯑꯗꯨꯁꯨ ꯁ꯭ꯄ꯭ꯔꯤꯡꯀꯂꯔ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯎꯕ ꯐꯥꯔꯃꯔ ꯂꯩꯔꯃꯤꯠꯀꯤ ꯃꯥꯒꯤ ꯐꯥꯔꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯄꯥꯏꯞ ꯇꯧꯔꯒ ꯏꯁꯤꯡ ꯇꯛ ꯈꯤꯡꯒꯠꯂꯒ ꯃꯊꯛꯇ ꯈꯞꯄꯗꯣ ꯁ꯭ꯄ꯭ꯔꯤꯡꯀꯂꯔꯁꯤꯡꯁꯦ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯀꯣ ꯍꯥꯟꯅꯗꯒꯤ ꯗꯤꯖꯜꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯣꯇꯣꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯏꯁꯤꯡ ꯌꯥꯝ ꯆꯪꯉꯝꯕꯗꯒꯤ ꯏꯁꯤꯡꯁꯦ ꯍꯟꯊꯔꯛꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯤꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯈꯛꯇꯪ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯑꯦꯕ ꯒꯔꯃꯦꯟꯅ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯒꯤꯗꯤ ꯑꯍꯨꯝꯁꯨꯕꯗ ꯉꯁꯥꯏ ꯀꯩ ꯍꯥꯏꯔꯒ ꯏꯁꯤꯡ ꯐꯪꯈ꯭ꯔꯒꯗꯤ ꯃꯊꯪ ꯁꯤꯠ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯁꯤꯠꯁꯤꯡꯁꯦꯀꯣ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯀꯗꯕ ꯁꯤꯠꯁꯤꯡꯁꯦ ꯌꯦꯟꯊꯣꯛꯄ ꯍꯧꯔꯛꯑꯦꯀꯣ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯟ ꯁꯔꯇꯤꯐꯥꯏꯠ ꯁꯤꯠ ꯍꯥꯏꯁꯦ ꯑꯗꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯑꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯁꯤꯠ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯟꯄꯨꯠ ꯍꯥꯏꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯊꯥꯖꯤꯟꯒꯗꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯅꯦꯕ ꯑꯗꯨꯗꯤ ꯄꯥꯝꯕꯤꯗ ꯍꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯊꯥꯖꯤꯟꯒꯅꯤ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡꯀꯣ ꯃꯣꯏꯅ ꯄꯤꯔꯦ ꯃꯤꯅ꯭ꯌꯨꯔꯁꯤꯡ ꯂꯩꯍꯥꯎꯁꯤꯡ ꯄꯤꯔꯦ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯑꯗꯒꯤ ꯄꯦꯁꯇꯤꯁꯥꯏꯠ ꯇꯤꯟ ꯍꯥꯠꯅꯕ ꯑꯗꯒꯤꯗꯤ ꯐꯠꯇꯕ ꯑꯗꯨ
ꯄꯦꯁꯇꯤꯁꯥꯏꯠꯁꯤꯡꯁꯦ ꯍꯥꯠꯅꯕꯀꯣ ꯀꯩꯅꯣꯁꯤꯡꯁꯦ ꯄꯤꯔꯦ ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯔꯃꯦꯟꯒꯤ ꯗꯇꯥꯅ ꯃꯇꯨꯡ ꯏꯟꯅ ꯃꯈꯥꯗ ꯄꯤꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯀꯌꯥꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯉꯁꯥꯏꯒꯤ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯄꯦꯁꯇꯤꯁꯥꯏꯠꯁꯤꯡꯁꯦ 2010 ꯑꯃꯁꯨꯡ 11ꯒꯤ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯔ ꯍꯦꯛꯇꯔꯁꯤꯗꯅꯦ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯏꯟꯗꯤꯌꯥꯗꯅꯦ 140 kg ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯏꯟꯗꯤꯌꯥ 2010 ꯑꯃꯁꯨꯡ 11ꯒꯤ ꯗꯇꯥꯅꯦ ꯑꯗꯣ ꯁꯝꯊꯤꯡ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯍꯥꯏꯒꯠꯂꯝꯕ ꯌꯥꯏꯀꯣ ꯃꯔꯝꯗꯤ 2023ꯅꯤꯅ ꯑꯗꯩ ꯃꯊꯪꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯄꯨꯊꯣꯔꯑ ꯃꯇꯨꯡꯁꯤꯗ ꯐꯧꯁꯦ ꯌꯧꯔꯛꯑꯦ ꯃꯁꯤꯁꯤꯃꯨꯛ ꯑꯩꯈꯣꯏꯅ ꯌꯣꯟꯗꯣꯔꯤꯅꯦ ꯑꯍꯦꯟꯕꯁꯦꯀꯣ ꯌꯦꯟꯅꯕꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯨꯛ ꯆꯪꯉꯤꯀꯣ ꯑꯗꯒꯤꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃ ꯆꯪꯉꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯍꯥꯏꯕꯁꯦ ꯃꯣꯕꯥꯏꯜꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯣꯏꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯒꯤ ꯃꯍꯩ ꯃꯔꯣꯡꯁꯦ ꯀꯔꯝ ꯋꯥꯏꯗ ꯀꯩꯅꯣ ꯌꯥꯝ ꯐꯪꯒꯅꯤ ꯍꯧꯖꯤꯛꯀꯤ ꯔꯦꯠ ꯀꯌꯥꯅꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯒꯤ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯦꯁꯤꯂꯤꯇꯤꯁ ꯑꯃꯁꯨꯡ ꯑꯣꯜ ꯋꯦꯗꯔ ꯔꯣꯗꯁꯤꯡꯁꯦ ꯂꯝꯕꯤ ꯊꯣꯡꯁꯤꯡꯁꯦ ꯐꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯊꯣꯡꯁꯤꯡꯁꯦ ꯐꯔꯒꯗꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯋꯥꯏꯗ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯄꯨꯈꯠꯂꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯍꯔꯁꯤꯡꯁꯤꯗꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯊꯥꯗꯣꯏꯅꯤ ꯑꯗꯨꯅ ꯂꯝꯕꯤ ꯐꯠꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯂꯝꯕꯤ ꯐꯕ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯐꯕꯁꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯔꯤꯕꯁꯦ ꯑꯍꯦꯟꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯔꯄ꯭ꯂꯁ ꯐꯥꯔꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯑꯔꯥꯞꯄ ꯃꯥꯔꯀꯦꯠꯁꯤꯡꯗ ꯊꯥꯕ ꯉꯝꯗꯣꯏꯅꯤꯀꯣ ꯂꯝꯕꯤ ꯐꯍꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯂꯝ ꯑꯃꯒꯤꯀꯣ ꯂꯝꯕꯤꯁꯤꯅ ꯃꯔꯨꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯔꯤꯟ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯔꯤꯚꯣꯂꯨꯁꯟꯁꯦ ꯍꯧꯗꯣꯛꯑꯦꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯧꯗꯣꯛꯏꯁꯦ ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣ ꯀ꯭ꯔꯣꯞ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯦꯟꯒꯠꯅꯕꯒꯤꯀꯣ ꯄꯣꯠꯊꯣꯛꯁꯦ ꯍꯦꯟꯒꯠꯅꯕꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯗꯒꯤꯗꯤ ꯃꯤꯜꯛ ꯍ꯭ꯋꯥꯏꯠ ꯔꯤꯚꯣꯂꯨꯁꯟ ꯀꯧꯊꯣꯛꯏꯁꯤꯅ ꯑꯩꯈꯣꯏ ꯁꯪꯒꯣꯝꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯒꯠꯅꯕꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯖꯣꯒ꯭ꯔꯥꯐꯤꯒꯤ ꯀꯩꯅꯣꯗꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯅꯤꯡꯁꯤꯡꯒꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯆꯤꯟꯐꯥ ꯄꯨꯕ ꯅꯠꯇꯦ ꯃꯊꯛꯀꯤ ꯀꯣꯟꯁꯦꯞꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒꯔꯃꯦꯟꯅ ꯍꯧꯖꯤꯛꯇ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯥꯏꯅꯉꯩꯅ ꯀꯃꯥꯏꯅ ꯇꯧꯔꯝꯕ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯃ ꯈꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯣ ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯪꯂꯤꯁꯅ ꯑꯥꯔꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯁꯥꯔꯒ ꯑꯗꯨꯝ ꯏꯕ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯂꯣꯡ ꯇꯥꯝꯗꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯑꯦꯅꯤ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯒꯤꯕꯨ ꯊꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯥꯟꯅꯒꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯖꯣꯒ꯭ꯔꯥꯐꯤꯒꯤꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯃꯨꯛꯇꯪ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ ꯖೈ ꯍꯤꯟ ꯔꯦꯐꯔꯤ